Africa hariba Mahadesh asida Miyoiba jati ekhoi ihan hana huraga atai mafamsingda amuk sandorakhibane khwaidgi khongjal hankhrabasu ngaside atai Mahadesh singa yengnabada Africa na isot sothaduna lehore sana mani mukta thau umang wamang sa makhal asuk yamna phangba chawra baturel kaya cheliba mahausa gi khudol paiduna leiriba mafamse kamdauna asuk lairibano Africa si amarumda lanthum na yomsin jarabasu mahausa na apanba athingba kaya amasu thamjin biramme pumna maktu video sidagi mayek sengna khangminarase ahanbada Africa ki geography sina mafam sigi miyambu atai Mahadesh ta leiriba singdagi chahi lising kaya si khaidok piduna thambiramme awanglomgi Mediterranean torban gi saruka Kharomgi saruk sub-Saharan Africa anisigi marakta Sahara Desert sina chaw sangkraba pal ama oina thachinduna laibi Congo rainforest si asukimatik akungba umang oibana masi fauduna lambi sorok railway amadi icham chamba lalo lambi fauba semba khutong jahan bide The Great Rift Valley da lairiba faklangum ngamlaba chingmai sing ataiga samnadaba atongba mafam singna Mahadesh asigi nongpok amadi nongchup ki saruk sing khaidok nabi Mafam kaya amadi sukyaw sinba ngamdaba natragana ching pathi komthi amadi akungba umang oirambagi infrastructure semgat sagatpada yamna luba amadi sel sathina changman gadaba oi sumdawdana machet khaidok naramba asina achouba apunba lebak semgat pasukam ngamlaktabane aduna Africa si apikpa tongan ba furup lising kayana khundaba lam oirakhi Amatta oina punsin na naba maramsu leitaba khudong su chadabana machi lengakpana chatnabi oi technology chawkhatlaba matam sidafau masigi ayatpa singsi lanthok pangamdre ani subada Africa si maral mathum yamna pai yamna ina khule adubu khwai khudong chakhidraba mangungi ina khukhun haibaduni maramdi mafam sigi atangba resourcing se khwai khudong charoidaba mafam singda fangi sana amadi diamond hanjinduna leiba umang singi mafam natraga lab khraba chingthak singda phangbanina masi lawthoknaba achouba senfam thadadaba yadaba amade hontorakpadasu sel sathina changadaba oi thau thokpa mafam maru oina Nigeria amade Angola gi reserve singsi pathi komthi natraga samudra makhada oina leibenina infrastructure ningthina saba yamna lui modern technology da asukimatik maru oiriba copper amadi cobalt se Malemgi khwaidagi politically unstable oiba irang thokanba tangdu leitadaba mfam amasu oiriba Democratic Republic of Congo da yam marang kaina fangi adubu infrastructure leitabanina kana fam khangdana leire resources singdu lokthoklabasu anakpa hithang fam turel na chingba leitabanina line hontok honjin tawba amuksu yahande Local industry chawkhat hanaba senfam leitrabasu foreign company singna khoni singsi kothoktuna maram na puraga kanabana makhoina lawe resource singsi senjaw paiba singi oijanaba khak leirambagi mataune ahum subada malemgi mafam ayambagi turel singse civilization kaya ama hauraknaba khwaidagi maru oiba maram oiduna lakle turel singsi lalol itek lau singu amade pau faudok faujin chathok chasin gi damak mathau tai haibasi ekhoi pumnamakna khangnaraba wani adubu Africa gi di masi oihan biramdre Congo turel si Amazon Ganga gi hek mathangda ising khwai yamna chenba turel ni Africa gi khwai sangbada hairagana Nile gi hek mathang ani suba position da leiribani adubu icheldi smooth oide waterfall gumba Sigumba angamba nungjawna thachinba irai kanba rapid kaya ama leibanina jaha season naduna arapa mafam sing yoruba oithok hande Niger turel si Mali amadi Niger gumba akangba lam singi dama yamna maru ojarabasu yam odd oiba boomerang mong mana lekang laromda koina thekluraba matung samudra tamda chelai aduna turel sigi saruk ayambadi lau singu amade chathok chatsingi kanaba lawfam khangdana lei sumdawdana Africa gi turel sing sina arapa mafam sing naksin hanbagi mahut pan oina khabiramme mari subada chahi lising kaya Sahara Desert na kha thangba sub-Saharan Africa gi mafambu Mediterranean torban lomgi saruk amade Middle East tagi khaidok piduna thambiramme lau singu technology amade aiba lon chawkhatlaba lebak singsiga samnaraktabanina hanagi fivamda adum sothana lehauki samudra torban su sangjai habagi wani ayambadi chaptingi sitnale kutsin hanjinba irai leitabana mahusagi hithangfam leitabagumbani
masina samudra lambi sijinaduna lalol itik chawkhatpa ngamhalamde. Jared Diamond na magi lairek Guns, Germs and Steel da hai Europe amadi Asia gi society sing isam samnarambanina amana amagi technology lokthok losin tawnaduna hena fagat na halakhi. Africa dani tongan leinaba na maram oiraga mathan ta develop tawnarakpa takhi. Masina chawkhatpa ngamhanbidanabagi maram ama ohelle. Manga subada Africa da sanga yam marang kaina lei masi ekhoina discovery amadi National Geographic Channel singda adum uduna la abane adubu makhoi da pai khai leiriba zebra saji gi makhal sing rhino giraffe kumbasidi yum da yok pa yaba natte yamna phangba sathiba natragana fajillaga macha sandok pa chana da bangak ta oi Europe Asia da leibagum san iroi sagol gumba lau singuba kangpot chingba natragana land da sijinaba yaba sa amatta oide pothok chathok leiba gehu faugumba mahai marong su ifang fangde mafam sigi oiba chanan gumba pambi sidi pak sanna thabada khudong chadaba oi nong yam toiba mafam oibanina leihau pulap chamthokhiduna mahai marong yamna lokpa ngamde ahen ma pothok leitabadagi mayol lamsing linkhatuna technology amadi senmitlon chawkhat hanbasu ngamhande taruk subada Africa da malaria sleeping sickness amadi atai laina singna mi yam hatle yam saba amadi inin wangbanasu mahai marong da natana lambi sorok railway na chingbabu yam thuna sokchan halle masina haksel amadi senmitlonda akai ba kaya pibi taret subada shakti leraba lebak singna loilam chanbirambanasu sothana ba maram ama ohelle Africa gi political map yengbada yamna ngakpa karigumba ama soidan uba fangane madudi lebak amaga atopa amaga gi ngamkhaise chap tingba lei oribasine masi lamsigi mahusagi shaktam khangu urudana ka manungda famlaga loilam mapu singna ke khairaga machet yenabagum yana thokhibagi mamine chingpat turel manaba furup singna khundaba mafam sing ignore tawduna semkhiba khutsem gi ngamkhai singne masigi mahina nungsinadaba kangbu pulhankhe amatta oiba singbuna khaidok nahankhe ngasi Africa da irang toiriba lenga ki tangdu leita da bifibam leiriba chawkhat thorang mangam sandriba asina chingba singse masina su achauba maram oiribani nipan subada Africa si north south axis da leiba haidi khawang inba mahadesh ne awang torban lomdadi Mediterranean climate lei masi kalenda saraga nong chudaba ingtham thadana panging ingdana nong taba climate aduni sidagi kha pangna sumkum tharakpada Sahara gi ngaumai saba mafam adagi sakhraba nong toikraba equator amadi kha Africa gi khara ingba mafam fau khetnaraba climatic zone singsilai amaromdana Eurasia di nongpok nongchup inba mahadesh ne Europe tagi China fauba manaba latitude singi manungda challe haibadi season amadi climate manai mahai marong ayoksa amadi technology asina chingbasing semdok sadokpa mathau tadana adopt toksilakpa yai kanaba launaba yai Africa dadi mafam amada thaba yokpa sijinaba yarabasu climate khetnaba atopa amadadi hekta fail oigale masina mahai lausing lau singu bigyan lauthok lausin tawnaduna kanaba ifang fangna hande sumdongdana north south axis ki problem sina Africa gi achauba apanba ama ohelle mapan subada Africa gi lebak ayambada geography na thambiramba singnabasing senja thumjana amuk hena sokchil halle mapangal kanba lenga ki loisang sing leitabana makhoi gi resourcing angam makharana huralaga lanai gi kanana ba oithoi sigumba lengak makhal sibu kleptocracy haina sukhangnai masi Greek wahai kleptus haidi huranba kratos haidi shakti natragana lengak padagi lakpa term ne mathau taba lambi thong school hospital atai infrastructure sing semgatuna chawkhatnaba hotnabagi mahut mayamgi oiminnagadaba lanthum sigi sendong makhoi furit khawda pulap hapchinba senja thumjana haraba luchingba sabana namna leibanasu African lebak sing chawkhat payam thillibani maram sing asina Africa se malemgi khwaidagi lairaba ina khunba leiba kaunaribani ngasigi wahang Africa gi khwaidagi awang bachingdu karambano haibiramo